आकाशवाणी इम्फाल Ngangom Kiran pau pajari ahanbada maruiba pau ing kumja lising ama samapun kunthramapun na thokiba nupiland saruk yakibi thauna phabi lusing bisingi maphamda ngasi Manipuri singna ikai khumnaba utli Power Mantri Thongam Biswajit na hairi nupiland ga mari lainaba photo amadi atai polom kaya ngak senduna thamnanaba sarkarna lupa koti ama lakh kunthra kaithoklei Mahut Mantri Yumnam Kiran na hairi thauna phabi nupi singi gun haurikliba mirolna ngak pangamna bohanasi Asama masung Tripura yauna Manipuri singna khundaba mafam kaya dasu nupilan gi ningsing thorom pangthok naki amasung BJP lusingba Bhupendra Patel ngasi Gujarat ki 39 suba Mukhyamantri oina wasak laukhre ing kumja lising ama samapan kunthamapan gi ngasigi numit asida Manipurda nupi singna horkiba iho amasung thodoktuda nupi kaya aso apan nangkiba dubuning singduna makhoi gi maphamda ikai khumnaba mari tawimal khangbu utpaga loinana ngasi rajya sing mafam kaya da masung Manipuri singna khundaba atai mafam singda nupi lan ningsing numit ki palan thorum paksana pangthoknari Rajya Sarkar Sinba mapung oiba thorum Imphal gi Nupilan Memorial Complex amadi TJ Higher Secondary School da pangthokki thormoduda Power Mantri Thongam Biswajit amadi Mahut Mantri Yumnam Kiran lusingduna Nupilan Memorial Complex da miyamna Nupilan lusingkibi ima singi maphamda haikat laikat tamki Tungda Imphal ki TJ Higher Secondary School da pangthokpa thoromda thoyu mitung oikiba Sri Biswajitna Nupilan tholakibagi wari na hongnana ningsingladuna hai lamdam asidak khudong thiba kaya mayok naba matamda nupi singna chawna thodang loduna lakli mahangna hai nupi lan ga mari lenaba photo ama de tai polom kaya ngak senduna ningthina thamnaba gi damak sarkarna lupa koti ama lakh kunthra kai thokle polom singa sibu ningthina ngak senduna manghandana thamnaba thabak paikana basu mahangna mari lenaba authority da taksin ki Mantri na hai Rajya Sarkar asina nupi singi yaifanaba madi sel tungi phiom phagdana bagidamak thabak kaya leptana paikhatli Social Welfare Vibhag ki makhada nupi singna pension piba hokre Anganwadi workers singna lauriba thodang musak khangba oina makhoi gi honorarium hengatle thauna phabi ima singa sigi thauna lingjena du ningsing baga loinana tungi mirol nasu makhoi gi khudung inba ngamnanaba mahak phongdokki akoina ngasi pangthoiba observation punamaksinche matamduda tawkhiba amade thokhiba thodo kayabu ningsing baga loina akoi ngasi thauna phana pangal leina amade lingjel leina lebak ke damukta iramdam ke damakta akoina hona minarakanda chakhatpa amma porakpa asina akoi ngasi nupi langi pangthokdebasigi magun takani haiba wakhumchi hajarga punamak hona minaba aduga leiramiba wakhallon phidamningai oiba thabuksing khaktani ngasi ningsingiba akoina leisu kalibasingche ngasigi mirol nasu asigumba afaba thauna leba pangal leina amade lingjel leina lebak ke damukta kathokpa ngambagi wafamda thabak toba matamda aikoisu tungi mirolna leikaludabge maram leite Thoromadu da wangangmada Mahut Mantri Yumnam Kiran hai Manipur itihas ki tangka kaya da lamdam sigi imai belsin utkiba thauna lingjeladu ngasi su hanbalaitri aikhoi gi nat kyoiba sana launchet kaya kanbada ima ibel singna chobu thodang lauri thauna phabi singadu gi gun singadu horkliba mirolna su chen mangamna bhona se haina mantri na appeal tawki Manipur ki itihas ki tangka kaya da koi ima ibel singna loramba thauna du ngasi su handri Bharat ki karma jaga ima ngakti ki kaithel lege Manipur se le advai tawdna nupi lan sisu prithvi ki atupa jaga amata nupi me amna hora kanda sagi sasan du gi against the lan ho boise poi Manipur ki ima singna hogi aduna phidam lamam morama ima sing du ngasi koina nijanga khoi legi dabasu yaure leibasu yaure makoi kunong khurumjari makoi gi pangal thana du ngasi gi generation su lebam thu ena khali Manipur ki samaj Koye ima ibe isani se huinupi oiba sinna lori badaita se prithvi gi mangda boi lemjaningai ne na khali Tungda Nupilan Memorial Association gi drama kangun sanaba Nupilan drama su utki thoromaduda Mantri Singh MLA Singh Rajya Chief Secretary DGP amadi makok thongba official kaya su sarukya ki ayukta Nupilan numit ka mari lenena nupi singoi bulamjela masu pangthokki Thobal Ningombam apun mamera paibe nupil na sinduna Ningombam sana kaithel da ngasi nupilan ningsing thoram pangthokki
Manipur humdoi suba nupi lan observation day gi thorm ngasi Imphal gi nitai pat chutekta laiba BJP gi thambal sangne na pangthokki BJP gi mahila morcha na chin na pangthok pu thormaru da athoi mitung oina saruk yaraduna Manipur State Women Development Corporation gi chairperson amasung Nauria pakhang lapa kendra gi MLA SKB na hai nupi lan gi palan thorm si pangthok pana BJP na nupi oibi singbu kayamuk gyamna awang bu thakta ikai khumna bagi haibu takli Napilan gi wari ningsing bana aikhoi gi thamoi da thodo adu na hongna na ningsing bagaloina na matamadu gi ima ibel sing thongna lingjel singbusu na hongna na ningsing halli makhoi na Manipur gi nupi sing thakpu hen wang ba thak amada pukatlamki ngasi gi mirol da hingliba nupi oibi singna thongna phabi ima sing adu gi magun ngakna laina bo hona si haina su Sirimati Kebina apil tawki Koina iramdam sida aikoi nupi oiba kaya ama ngasi ima senduna aikoi gi magun se het phazana hapamba lamdam sigi nupi sing sibo atukki matik thongna phaba aduga koi gi lingjel khaba haigadra aikoi gi iramdam sigi mitei nupi ase haibase achauba sakta amasu thambiramba aduna akoi puna magna ngasi di laihoriba aikoina ima singdugi magun ngakpo oina madam puna magdal lamdam sida laiminariba nupi oibi kayana ngasi aikoi gi lamdam se ngakpada akoi da adugumbagi masa masuni bo haibase akoi madam puna magda khaminaragada aikoi lamdam si aphaba ingjipa lamdam mama ohenaba aikoi punna honaminabagi tanja do ngasi di yamna namsal amra haina uzai Thormadu da BJP Mahila Morcha Manipur Pradesh ki President L Lotika Laima yauna BJP ki makok thongbulu singba kaya saruk yaki tabiriba pawsi Akasbani Imphal dagini All Assam Manipuri Maira Paibi Coordination Committee na sinduna kasar gi singdong laikai da ngasi Manipur humdoi suba nupilan ningsing thoram pangtokki thormadu da wangang khiba singna matamadu gi nupilan ningsing bagaloina na Assam da khundariba Manipuri nupi singi phiwongi matang da su phongdok naki thormadu da saruk yakhi bi BJP Manipur Pradesh ki President Adhikari Mayum Sarda Devi na hai loilam sanduku British ki ka henmani ti gi mayokta matamadu gi thongna pharbi ima ibel singna aikoi gi hingbagi hak fangnana ba sangsin ki bi ihoduna Manipuri nupi singi thongna lingjen malem gi mamang utpangam ki achumbagi damak amasung aikoi gi hak fangjana bagi damak makhoi na hona ki ba singadu aikoi na khak kauthokpam thokte mahakna hai ngasi su Manipuri khunai da nupi singna imung manungi thabak tagi horaga masa masu semba phawbuda chawrba thodang lawri masa masu semba yauna karigumba asoiba ama uba matamda nupi singda khakta taishan bagi hainabi thadokku matam oire ngasi gi mirol da hinglebe nupi oibi singna aikoi gi thongna pharbi ima singi masa masu ni haibidu utpagi tangai fadaba laire Masa sembada nupi khata nate nupa gi su responsibility yam chawe aikoi gi laiba isa sinsida kona sanskar se piba se nupi da su natana nupa na su piba yai kari gi nupi khata da blame to doino ba mapa ga mama ga 50-50 share ne mama na sen tan redi mapa na cha yen ta 50-50 sharing se siju kari gumba khara achoi ba khara lai ri ba nupi da bardan loina gi ayang ban lai ba dawna tawe ba koi Manipur gi se aduna aikoi nupi sing se ai gi hakchang manung da yauri ba al sinai ba aikoi gi nupa sing da nari haina haiba ai gi nari sakti do ai gi hakchang manung da yauri ba ai gi sakti adu phuto akanda aikoi Manipuri nupi sing gi sakti utpa ma change Assam Manipuri Maira Paibi Punmulup amasung All Manipuri Muslim Maira Paibi Sangsta Assam na pun sinduna Manipur humdoi suba nupila ningsing numit ngasi kasargi Pailapul Community Hall da pangthokki thormadu da saruk yakiba United Committee Manipur Yusiam gi General Secretary Ngangom Kiran hai Assam da choina khundariba Manipuri singna asigumai itihas ki thawdok asibu ningsingduna nupilan adu da lusing kibi ima singi mafamda ikai kumno utpaibasi aikhoi gi tawpham thokpa thawdang amani Asingumba ani subunu pilan asida matamdugi maibel sing aduna lawkiba thodang adu aikoi amuhana ningsingbagi matam adu yore haina panchaningi joina ta akraba Assam gi lamdamda igi mari oriba imai cha aikoi khudimagna ani subunu pilan ki adugumba thodok si hanjandanaba aikoi punna seminaba machangi niraga chaba hitaba mipantang ba hitaba adugumba kunai rol adu ngasi oiminarisa haiduna thamchari Tripura da sunga se Manipur humdoi suba nupilan Memorial Day ga mari lenana Tripura ki konung Agartala gi Nalgari Radha Mandap Devatabari Complex ta nupilan gi mitam ama sananaba amuko gi President Phairojam Nando Luwangna jatra hunkre ningsing khubam sagador mafam ase Tripura gi ningthauda mayum panduna Maharani oikibi Thongam Tulsi Bati na kalamba Laisang gi complex tani
Manipuri Literary and Cultural Forum Tripurana All Manipur United Clubs Organization Amukoga Punna Sinduna Pangthokpa Thormaduda Amukona Ningsing Kubamasi Sabada Sijananabagidamak Manipuri Literary and Cultural Forum Tripurada Lupa Lak Ahungi Mating Pangki Thormaduda Tripuragi MLA Krishnadhan Durdasan Kendra Agartalagi News Editor Nomaitim Rina Amasung Tripurada Pongmachayul Pauche Marupki Editor R.K. Tarunjit Yauna Sangnai Kea Sarukyaki Maripu Hom Doshubani Pila Ningsing Thorongwas Ziribamgi Multi-Utility Auditorium de Supangtoki Mapamodogi Tongan Tongan Balanai Lupsing Punasin Pangtoki Batormaduda Ziribamgi Nupilan Memorial Complex the Laiba Ningsing Kubamda Miam Lay Katunika Kumnab Utki Tungda Mapamoda Pangtok Ningsing Toromda Sangnai Keana Nupilangi Matang Masung Nasi Kunai de Nupis in Logo Todang Sing Matangda Wanganki Christian lining Chapasing Quadig Sabu Komai Christmas Yoga the Matam Kushlakta Bagalona Komayasi Manipur Supangtok Novasam Sabahunare COVID-19 Gilachet number Moidana Sahi and Komayasi Ningtina Pangtok Nakidra Matunda Lachet Asiki Pium Pagalak Padagi Kumsidi Christmas Komai Yamna Chowna Pangtok Novasam Sanari Christian lining Chapasing Mapunga Kundab Sing Jilla Singda Lam tu Taru Tarana Sangdoktuna Lambi Made Yumda Masukayagi Mai Tanduna Ningtina Lighting Nare Church Singda Advent Christmas ki laishon thorom kaya su pangthoknari Christian lining chatpa cinema pungoina khundaba maroi sing jilam oiriba Sorasanpur jila gi aikhoi paumi gi paudam Kumsigi 2022 Christmas gi kumei sim sanaba Sorasanpur ga Ferozol jila da kanna chathari ching arapade gi Christmas shopping Sorasanpur bazar da lakpa honare aduga church mayam decoration su pangthokpaga lambi mayai yumthong decoration mayam su onare Handa Christmas kumei asida miyam gi marakta amata oinaba kumei soidana oisunu haina appeal su tawzre Agas pan Imphal gi pau gi damak Sorasanpur dagi Francis Songate Akasmani Imphal matam sangna UDC waramba Irom Angau Singh Haukiba Sagol Sinamita Kongpal Khaidem Laikai Deleba Mayumda Anaba Amana Maram Oiduna Laikidre Mahaki Sahi Yankini Pan Sukre Irom Angong Laikidabada Akasmani Imphal gi Officer Singamade Staff Singna Awaba Pongdokre Theatre Center Manipur Sindana Hokiba Tha Sigi Maridagi Mapan Phauba Imphal gi MD Hall Pangtokiba Yankai Humdoi Shuba Short Play Competition for Theatre Directors 2022 gi fall Lauthokle Kerala gi Alipuzda Tha Sigi Tarataruk gi Hogodariba All India Trade Union Congress ki Nipurito Shuba National Conference to Saruk Yaruna Bagidama All India Trade Union Congress Manipur State Committee gi Miyoi Tarani Thuni Sabmihut Kangbuama Ngasi Imphal Thadokre Amopa Morang Sinduna Sathariba Tarhamdu Shuba Loktak Trophy King Asasanic match Samada Sogolban United Amasung MPSC Manipur Police Panjan Ani Chanadunu Draw Satkre Hayang Klasa Kano Masung Neroka FC Sangakpam Sanagani Akasbani Imphal Lagi Pau Tabiri BJP Lusingba Bhupendra Patel ngasi Gujarat ki Taranipan Suba Mukhyamantri oina wasak laukre Gandhi Nagar ki helipad ground da pangthokpa singlemlaba thorma mada Rajyapal Acharya Devabrata Sri Patel wo thok paiba masung aron mangakpagi wasak lauki wasak lawagi thorma do Pradhan Mantri Narendra Modi Kendra gi Mantri Singh Amit Shah Smriti Irani masung Mansukh Mandavia BJP na sasan tawba Rajya Singh Mukhyamantri Singh Sarukyaki Mukhyamantri Galone na Topa Mantri Tarataruk Sungasi Wasak Lauki Anu Mantri Mandala Sida Cabinet Mantri Nipan Rajya Mantri Tarugamasung Rajya Mantri Independent Church Ani Laigani Anu Mantri Mandala Sida Napi Cabinet Mantri Ama Yaugani Nauna Mantri Oiriba Singi Manungda Mamangi Sarkar Mantri Oramba Miyoi Kayamarum Yauri G20 Development Working Group DWG gi Namit Marin Chatagami from Hayangdagi Mumbai da Horgani Mipum Masida Sakula Lebaxing Sakotri Lebaxing Masung Itat Lebaxing Oibat Sakot Torang Yopum Kayagi Matangda Kanagani Aroibada Moroyo Pau Amohanna Ing Kumza Lissing Samapan Kuntramapan the Toki Vanupila and the Sarukya Kibi Tongna Pavilo Sing Bising Mapam Dangasi Manipuri Sing Ikai Kumnabu Utli Power Mantri Tongam Bisojit Nahiri, Nupilan Gamari Lenaba Potu Amadata Polum Kaya Ngak Senduna Tamnanaba Sarkarna, Lupa Koti Ama, Lak Kuntra Kai Tokle. Mahut Mantri Yumnam Kamsa Nahiri, Tongna Pabinupi Singi Gun Horkliba Mirol Ngak Ngamnabuhanasi. Asamam Sung Tripura Yauna, Manipuri Sina Kundaba Mapum Kayadasu, Nupilan Ginishing Torum Sing Pangtok Naki. Amasung BJP Lusingba Bhupendra Patel ngasi Gujarat ki Taranipan Suba Mukhyamantri Wasak Laukre Paulo Jari